소인이 되게 며칠나봐. 다도 무슨 말 나오고. 시계 용도 빠래. 직접도 유사하고. 그런 사람이 아கும். Masihida asuk ko iba matam si lan neme haraga lae ako su lan neme harina ako su wahay masih at tangang na ingna tikna wasin bayar ni nakalaga ako su laiba ni hawjiki ako madu laiba ngamay matam naitre Pung mga tarakpagi aduda sinam khulgi area da maikhangching haira khangnari ba mathak asida akan mumongda kuki militant singna bom amadi nongmini chingba kaya ama kapsalaktuna akhoi location area oriba akhoi khungang liba area morcha gi akoi ba sida akan mumongda khut thokna bagi mami duni tari ba se aduna yara makhai akhoi gi volunteer sing amadi leijari ba akhoi gi force sing loina na akan mumongda akhoi ngaktuna akhoi lamban yam chet na ngakchari aduna akhoi reja khwai punamakta paujенjari madudi karigumba viral na chingba oiba yaba akhoi gi lambi sida lakpada achat awok singda ayat apan amata pibidana ba ningsingjari loina na akhoi gi video camera na chingba sing asi yariba makhai akhoi adu ignore tobiyu ichilinau sing amadi akhoi gi volunteer sing lakpa matamda ayat apan thoktana ba loina na lakpiriba ichilinau singda akhoi video camera na chingba nambidana bagi damakta su hana ningsingjari mafam asida thokliba yeknaba singna landarakliba asida akhoi punamak cheksinminasi haibo wafam asi thamjari punamak khurumjari aise yam kuire video thagataba karino haiba targadi jik haukiba 2023 gi May gi tang ahum dagi tholaiba irang asina maram oraga dum thamoi sida yam pendaba kya lakhiba madi tauriba thawong mayam sing sida dum pendaba kya lakpana maram oraga video se thaganingbagi wakhansi fau da bai tare adubu hanaksi la irang si khara nem thare hai bagi mami ma lakpasida aidum aisi video khara thagalage haduna mayamda khara share tawna bhaina khara jum ai preparation tawjabani jumalon gi matanga kaiga mayamna khanbirakpa topic kya do sum ai semage haduna adum ai thorang to haujarabani hatare adum ngarang si tum yade ngarang si koi khanguduna muk kautruk ki jaga da sumaina kuki narco terrorist kamu singsina amuk hanna irang si sumaina horokpadagi kaisu khangjadraba mapamda laksaba aikogi san amadi ma ki masa so mapamda mikuptuda laaga hekta leikitaba yam nuai daba kaya matare hatare do si mayam singki manung sida thamjani badi thodoksi yari makhaidi koi masi tension na bohona masi ya gadabu mandre kuki kambusing toriba thawong singse adum hauja ado si yai khangbagi tobagi mong su manselakpum na maram organ sida sarkar gi makai de su karino amadi ang khanthabiraga tobu yaba thengnaraga waroi sin ama aroiba ma ngamthoknaba naiba natradi yagado mande ado wafam sigalone na koi lan chatpiriba sinau singda sumaina koi gi lan chatpiriba sing nomai paibiri sing nomai paina video nambiriba amadi lan changbiriba lambi da gaida video nambiriba kya singda khaitang koina section thorang lokhat pe aba haibu yariba makhaidi koi video se namgum si lambi chatba matamda duga mi khrana kogi khunga kusinau singna sakhiba taraga su lambi dekta nakanda leraga video nam khoppa kya se tobiganu haiba wafam si han mun thamjaraga ngarang kautrukta kuki narco terrorist kamu sina kuki singna kogi kudum salle hariba mafam sing ngasi ayuk satlaga karam pibam dong leiri haiba sing dugi matang si kitang ai samlamna mayamda dum aina thengnajaba khra du uhanjage adu aina uhanjari ba video se ate kemta gi nate aikoi sanction labani na thengnarabani na section thorang kya loina na thengnaba yaba thengnara si haibagi matang sida aduga masigi lambi sida hena mai pakna ba sagi chatliba lambi sing sida aikoina video nambi ba to bi sing si amata to birano Facebook ta kedamta थागत पिरनो सुगनम नंबिरनो नमगी हरसो हयें लान पुंग लोरगा थागत पिरो हाय तारे को सुमाइना तोमेनसे दुगा यम नुआइ दबा गोगी युम कया ngarang so mai thadana hojik koktu ki नुक्सी जराबा प्रजा कया सिंसिना हजि थेंगदरिबा अवाबा सिंसे
ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯇꯦꯡ ꯄꯥꯡꯁꯤ ꯈꯨꯗꯛꯇ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯁꯤ ꯑꯩꯁꯨ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯃꯤꯟꯅꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯁꯤꯡꯗꯨ ꯀꯧꯇ꯭ꯔꯨꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯖꯤꯛ ꯋꯥꯔꯝꯒꯗꯕꯁꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯦꯡ ꯑꯃꯇ ꯎꯍꯟꯖꯒꯦ गाड़ी मसाज हुआ भी गाड़ी मसाज अनी अहम
पोट चै पाइबो थोरै हाइबो मम्मी दिदी अस कुबो आबो त कुबो अस लायो लायो त 한도와서 한도로보다 신경 로션이 신경 좋은 용기도 asuk ko iba matam si lan neme haraga lae ako shu lan neme haidina ako shu wahay mati at tangang dina ingna chikna losin ba yarani na khalaga ako shu laiba ni hojikti ako madu laiba ngamay matam laitre aduna hat ke haraga di ako punlamak laiba sipai jina hati lo adu hoji kong ta miron bi yaw na laiba di mata pok pa ngari ba mayam sidilakpa loina may thadilakpa sida Nahamakhayi Chanti Pore, Chicotina Pore, Prime Minister Taure, Home Minister Taure, Habido, Yadre, Aduna Praja Miamju, Lan Kapak, Kapu Yabanasagi, Kulai like Tragedy, Lan Yang Matapigano, Maduna Kuro Tangaga, Ija issue Mayama, so e, Lan Tatari, Ijamiam, so e, and Yaragadi Mama Sinazu, Lan Gilamban, Aduda Tanga Kuro Tangigano. aduna maram morakanda hojikti kongtuki leiba khunjam yam leiba ngamdre adu kongtu chi minu kutum changre kongtuk chala agadi karai chala kani je khangbi ro aduna praja myam hoji kai dong sije haibedo khade biu lan kapu ngamoi de wodi kai dong bi changi no haibedo ai myam ma phang tamde ile chapu namak hojikti akoi punna hauraga kanagi bangol da changjige timini se changa khoi punna ha lo hairu ra chira no mai khaji hat ka dau charo hoji akoina su au hongdana paja miam da akoi ta paksa laibu jana polling person tauba ngasi maksu 144 jari raga toksin ba masina takpadi maitai mayam je tumna ba hat laga india government na tawa khangai yengбаги nungai na ba khoi maitai miyam je bali oihenga dori bra hai ba aina hangi ngasi sarkar da